ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯜꯂꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤ ꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯊꯣꯏꯕ ꯀꯧꯕ ꯑꯃꯒ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄा ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯃꯛ ꯅꯨꯄꯤ ꯊꯤꯔꯦ꯫ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ꯫ ꯃꯅꯦꯝ ꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ, "ꯃꯧ ꯑꯇꯣꯝꯕꯤ, ꯅꯆꯦꯗꯤ?" "ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯝꯃꯅꯤ ꯏꯃꯥ." "ꯐꯔꯦ ꯐꯔꯦ." ꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ, "ꯑꯆꯧꯕ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ?" "ꯑꯁꯣꯏ ꯐꯥꯎꯕ ꯁꯨꯝ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ ꯏꯃꯥ." "ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯅꯪꯕꯣ?" "ꯆꯠꯇꯣꯏꯅꯦ ꯏꯃꯥ." "ꯅꯆꯟꯅꯨꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯂꯦꯞꯄꯣꯗꯅ." "ꯐꯔꯛ ꯇꯥꯅꯤꯗ ꯏꯃꯥ." "ꯐꯔꯛ ꯇꯥꯅꯤꯕ?" "ꯍꯣꯏ ꯏꯃꯥ, ꯊꯕꯛꯇꯣ ꯂꯦꯞꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯦꯞꯄ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯄꯥꯕꯁꯨ ꯑꯇꯣꯝꯕꯁꯨ ꯂꯩꯗꯣꯏꯁꯤꯗꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯅ ꯊꯣꯛꯄꯗ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯎ ꯀꯩꯊꯦꯜꯗꯒꯤ, ꯅꯆꯟꯅꯨꯄꯤꯒꯤ ꯊꯣꯡꯕꯤꯅꯕ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯔꯛꯎ, ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ." "ꯍꯣꯏ ꯃꯥ." ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯃꯧ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯇꯣꯝꯕꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ?" "ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ." "ꯇꯨꯝꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕꯔꯣ?" "ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯏꯃꯥ." "ꯍꯧꯗꯣꯛꯎ, ꯑꯗꯨꯒꯅꯦ ꯁꯤꯡꯁꯦ ꯑꯝꯇ ꯈꯥꯏꯍꯜꯂꯨ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯔꯣꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯊꯔꯣ." "ꯏꯃꯥ, ꯑꯆꯧꯕꯅ ꯉꯥ ꯂꯩꯔꯛꯑꯅꯤ." "ꯍꯣꯏ ꯏꯃꯥ." "ꯑꯗꯨꯒꯅꯦ ꯑꯃ ꯏꯔꯣꯜꯂꯁꯤ." "ꯏꯔꯣꯝꯕꯗꯤ ꯐꯨꯠꯂꯦ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯑꯩ ꯏꯪꯈꯣꯜꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯈꯤꯒꯦ." "ꯏꯃꯥ, ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯐꯗꯤꯒꯣꯝ ꯈꯤꯇ ꯍꯦꯛꯄꯤꯔꯛꯎꯕ, ꯑꯩ ꯍꯦꯛꯄ ꯀꯥꯎꯔꯦ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯍꯥꯟꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ, "ꯅꯪ ꯂꯥꯛꯑꯕꯣ?" "ꯂꯥꯛꯑꯦ ꯂꯥꯛꯑꯦ." "ꯏꯁꯤꯡꯁꯦ ꯆꯥꯏꯕ ꯍꯧꯔꯛꯑꯣꯅꯦ ꯅꯪꯕꯣ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ, "ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯣ?" "ꯃꯧ ꯑꯍꯟꯅ ꯊꯣꯡꯍꯧꯔꯦ." "ꯏꯕꯦꯝꯃꯗꯨ ꯈꯔ ꯉꯟꯅ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯤ." "ꯏꯕꯦꯝꯃꯅꯕꯨ ꯉꯟꯅ ꯂꯥꯛꯑꯦꯔꯣ? ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯣꯡꯃꯇ ꯉꯟꯅ ꯂꯥꯛꯇꯕꯅꯤ, ꯊꯦꯡꯅ ꯍꯦꯛꯇ ꯂꯥꯛꯄ." "ꯑꯗꯨꯕꯨꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." "ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯈꯪꯗꯦꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ." "ꯑꯗꯣ ꯃꯈꯣꯏ ꯕꯕꯥ." "ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ." "ꯑꯩꯅ ꯁꯨꯝ ꯇꯣꯝꯊꯤꯜꯁꯦ ꯃꯤꯅ ꯀꯌా ꯐꯅ ꯍꯥꯏꯅꯗꯦꯅꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯇꯥꯏꯅꯦ, ꯃꯤꯅ ꯀꯌా ꯐꯅ ꯍꯥꯏꯅꯗꯦ. ꯑꯗꯨꯅꯤ ꯅꯣꯡꯃꯇ ꯅꯆꯥꯅꯨꯄꯤꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ. ꯌꯨꯝꯗ ꯂꯥꯛꯂꯕꯁꯨ ꯅꯣꯡꯇ ꯄꯨꯔꯒ ꯂꯥꯛꯇꯦꯅꯦ." "ꯍꯥꯏꯒꯨꯝꯕꯗꯅ." "ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯁꯤ ꯃꯊꯣꯡ ꯈꯪꯗꯦꯗ. ꯑꯩꯈꯣꯏ ꯕꯦꯝꯃꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯂꯅꯦ." "ꯍꯦꯔꯥ, ꯑꯗꯨ ꯍꯥꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ." "ꯇꯧꯕꯨ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯐꯩꯅꯦ." ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯄꯥꯕ, ꯏꯅꯝꯃ ꯂꯥꯛꯍꯧꯔꯦ." "ꯍꯥ, ꯏꯕꯦꯝꯃ ꯂꯥꯛꯑꯦꯕ?" ꯊꯣꯏꯕꯅ, "ꯃꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯍꯥꯟꯅ ꯊꯣꯛꯑꯝꯃꯣ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤꯒ ꯊꯝꯕꯥꯜꯒꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ, "ꯏꯃꯥ, ꯀꯩꯗꯧꯔꯨꯏꯅꯣ?" "ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯨꯕꯅꯤꯗ." "ꯍꯟꯗꯛꯇꯤ ꯏꯪꯈꯣꯜꯁꯦ ꯌꯥꯝ ꯐꯔꯦ." "ꯅꯈꯣꯏꯒꯤꯗꯤ ꯊꯥꯗ꯭ꯔꯣ?" "ꯊꯥꯏꯌꯦ ꯏꯃꯥ." "ꯅꯠꯇꯦ ꯅꯪꯕꯨ ꯅꯇꯣꯝꯇꯔꯣ, ꯑꯉꯥꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ?" "ꯌꯥꯎꯔꯛꯇꯦꯗ ꯏꯃꯥ." "ꯀꯩꯒꯤꯅꯣ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯁꯨꯁꯤꯡꯗꯣ? ꯎꯅꯤꯡꯉꯤꯅꯦ, ꯎꯗꯕ ꯀꯨꯏꯔꯦ." "ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯅ ꯆꯠꯈꯤꯕ, ꯑꯗꯨꯒꯤꯅꯦ ꯏꯃꯥ." "ꯀꯨꯏꯔꯦꯅꯦꯍꯦ ꯏꯁꯨꯁꯤꯡꯗꯨ ꯎꯈꯤꯗꯕ, ꯂꯣꯏꯅꯕꯨ ꯆꯥꯎꯔꯝꯃꯅꯤ." "ꯆꯥꯎꯔꯦ ꯏꯃꯥ." ꯊꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯂꯥꯡꯂꯦꯟ, ꯅꯪ ꯌꯧꯔꯛꯑꯕꯣ?" "ꯍꯣꯏ ꯏꯅꯝꯃ." "ꯇꯣꯝꯊꯤꯟꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ?" "ꯏꯇꯣꯝꯇꯅꯤ ꯏꯅꯝꯃ." "ꯅꯣꯡꯃꯇꯗꯤ ꯅꯪꯁꯨ ꯇꯣꯝꯊꯤꯟꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯤꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯄꯨꯔꯛꯇꯦ." ꯃꯃꯥ ꯇꯣꯝꯕꯤꯅ, "ꯍꯥꯏꯒꯨꯝꯕꯗꯅ ꯏꯌꯥꯗꯣ ꯅꯣꯡꯃꯇ ꯄꯨꯔꯛꯇꯦ." "ꯊꯕꯛ ꯆꯠꯈꯤ ꯏꯅꯝꯃ, ꯑꯗꯨꯒꯤꯅꯤ." "ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯤꯕꯅꯤꯅꯦ, ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ. ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯏꯃꯥ."
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯎ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯗꯤ ꯅꯪ ꯇꯥꯆꯧꯗꯤꯅꯦ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯑꯇꯣꯝꯕꯗꯤ ꯆꯥꯛꯈꯨꯝꯗꯅꯦ ꯉꯥ ꯊꯣꯡꯍꯧꯔꯤ ꯃꯄꯥ ꯊꯣꯏꯕꯁꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ ꯍꯣꯏ ꯄꯥꯕ ꯏꯁꯨꯁꯤꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯨꯔꯛꯇ꯭ꯔꯦ ꯄꯥꯕ ꯍꯩꯃꯥ 이슈ꯁꯤꯡꯗꯣ ꯌꯥꯎꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦꯍꯦ ꯃꯊꯪ ꯂꯥꯛꯄꯗ ꯄꯨꯔꯛꯑꯒꯦ ꯄꯥꯕ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯌꯥꯡ ꯏꯀꯪ ꯀꯪꯅ ꯎꯏꯗ ꯍꯥꯏꯒꯨꯝꯕꯗꯅ ꯃꯃꯥꯏꯒꯁꯤ 이꼭 곱슬ꯕꯗꯧꯅ ꯇꯧꯏꯅꯦꯍꯦ 타로나 ꯍꯣꯏꯅꯦ ꯂꯥꯡꯂꯦꯟ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯆꯥꯏꯗ 이놈아 ꯑꯗꯨꯗ ꯍꯟꯗꯛꯁꯦ ꯈꯪꯗꯦ ꯅꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ 이놈아 피론 홍어 라오 홍어로 홍어 ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯤ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯅꯝꯃ ꯃꯄꯥ ꯊꯣꯏꯕꯅ ꯈꯔ ꯊꯦꯡꯅ ꯍꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕ 이빠ꯁꯨꯅꯦ 이루 ꯑꯃꯨꯛꯇ ꯂꯨꯖꯔꯨꯈꯤ게 ꯂꯥꯡꯂꯦꯟꯕꯨ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯍꯜꯂꯤ ꯊꯝꯕꯥꯜꯅ 이놈아 시세 ꯑꯣꯏꯅ ꯁꯦꯠꯂꯣ ꯑꯗꯨꯒ ꯁꯤ 이ꯜꯂꯣ ꯍꯣꯏ 이놈아ꯗꯤ ꯌꯥꯗ ꯌꯥꯏꯗ ꯊꯝꯕꯥꯜꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ 이놈아 ꯑꯌꯥ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯇꯥꯏꯌꯦ ꯂꯥꯡꯂꯦꯟꯗꯨ 이빠 ꯄꯥꯈꯠꯅ ꯈꯨꯝꯐꯝ ꯈꯪꯗ ꯂꯩ ꯊꯝꯕꯥꯜꯅ 이마 ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯊꯥꯔꯣꯁꯨ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯝꯕꯥꯜ ꯇꯨ 이놈아ꯒꯤꯁꯦ ꯍꯩꯃꯥ 이ꯕꯦꯝꯃ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯂꯥꯡꯂꯦꯟ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ 이제 ꯁꯤ ꯈꯛꯇ ꯅꯠꯇꯦ ꯁꯣꯝꯗꯁꯨꯅꯦ ꯑꯁ ꯑꯣꯟꯊꯣꯛ ꯊꯤꯅ ꯇꯥꯔꯤꯗ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥ ꯇꯣꯝꯕꯤꯅ 이마ꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ ꯇꯞꯅ 이마 ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯇꯨꯁꯤꯟꯕꯗ ꯇꯧꯕꯅꯤ ꯊꯥꯔꯣꯅ ꯂꯥꯡꯂꯦꯟ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨ ꯃꯁꯦ ꯇꯨꯁꯤꯟꯕꯗ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯀꯅꯨ ꯊꯝꯕꯥꯜꯅ 이놈아 ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯕꯦꯝꯃ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯑꯩꯈꯣꯏꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯗꯅ ꯅꯪ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯅꯪꯒꯤ ꯃꯑꯣꯡꯁꯦ 이마 ꯌꯥꯝꯅ ꯆꯤꯡꯅꯩ 이마 ꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯡꯂꯦꯟ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯪꯅ ꯇꯞꯅ ꯊꯃꯣꯅ ꯐꯨꯕꯒꯤꯅꯤ ꯀꯔꯤ ꯃꯥꯅ ꯐꯨꯕꯒꯤ ꯑꯗꯨꯁꯨ ꯑꯁꯨꯛ ꯊꯤꯅ ꯊꯥꯔꯣꯅ ꯅꯪꯉꯣꯟꯗꯗꯤ ꯑꯁꯨꯛ ꯊꯤꯅ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅꯕꯨ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯊꯝꯕꯥꯜꯅꯁꯨ 이놈아나 ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯅꯣ ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯖꯤꯛ ꯐꯨꯕꯅ ꯐꯨꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯃꯥꯒꯤꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ 이놈아 ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯅꯣ ꯏꯟꯁꯥꯡ ꯊꯨꯝ ꯌꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯨꯕꯅꯤ 이놈아 ꯀꯔꯤ ꯏꯟꯁꯥꯡ ꯊꯨꯝ ꯌꯥꯛꯄꯒꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯍꯧꯗꯨꯅ 이마 ꯑꯩꯅ ꯀꯩꯝꯇ ꯍꯦꯛ ꯁꯣꯏꯕ ꯌꯥꯗꯦ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯐꯨꯏ ꯑꯗꯨꯒ ꯅꯪ ꯅꯍꯥ ꯃꯈꯩ 이마ꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯔꯨꯔꯒ 이마 ꯍꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯆꯥꯍꯟꯅꯤꯡꯗ꯭ꯔꯗꯤ ꯃꯗꯨ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗꯕꯅꯤ 이마 ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯥ ꯊꯥꯔꯣꯅ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅꯅꯦ ꯋꯥꯈꯜ ꯄꯤꯛꯅ ꯈꯟꯒꯅꯨ 이놈아 ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ 이놈아 ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯊꯝꯕꯥꯜ ꯍꯣꯏ ꯑꯇꯣꯝꯕ ꯍꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄꯅꯤ 이놈아 ꯊꯥꯔꯣꯅ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯁꯦ ꯄꯨꯟꯁꯤꯒꯤꯅꯤ 이놈아 ꯍꯥꯏꯔꯛꯑꯣ ꯉꯁꯤ ꯁꯦꯡꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ 이마ꯅ ꯆꯤꯡꯅꯔꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯅꯤ ꯇꯨꯝꯊꯤꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯅꯈꯣꯏꯅ ꯅꯦꯝꯄꯣꯛꯁꯨ ꯉꯥꯏꯔꯦ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯂꯥꯛꯇꯦ ꯅꯇꯣꯝꯇꯅꯤ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒ ꯅꯠꯇꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅꯁꯨ ꯅꯪꯕꯨ ꯄꯥꯝꯖꯅ ꯂꯧꯈ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ 이마 ꯄꯥꯝꯗꯦ
ꯑꯐꯕ ꯃꯑꯣꯡꯁꯨ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯌꯨ ꯉꯁꯤꯗꯤꯅꯦ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯃꯌꯥꯝꯅꯁꯨ ꯇꯨꯝꯊꯤꯜꯕꯨ ꯏꯐ ꯐꯅ ꯉꯥꯡꯅꯗꯦ ꯈꯨꯜ ꯊꯪꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯂꯥꯡꯂꯦꯟ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯠꯂꯤ ꯅꯁꯛ ꯅꯇꯧ ꯍꯥꯏꯔ ꯐꯖꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔ ꯂꯣꯏꯅ ꯍꯩ ꯊꯣꯡꯕ ꯊꯥꯛꯄ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯂꯤ ꯏꯅꯝꯃꯅ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ ꯅꯣꯡꯃ ꯐꯥꯗꯣꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯐꯅ ꯍꯩꯗꯨꯅꯁꯨ ꯁꯣꯏꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯁꯣꯏꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯗꯤ ꯃꯥꯒꯤꯗꯤ ꯃꯔꯧ ꯑꯃ ꯂꯩ ꯏꯟꯁꯥꯡ ꯈꯛꯇꯒꯤ ꯃꯥꯟꯗꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯁꯤꯗꯤ ꯍꯧꯅꯗꯦ ꯍꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯋꯥꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯃꯥ ꯌꯥꯝꯅ ꯁꯣꯏ ꯏꯅꯝꯃꯕꯨ ꯐꯨꯕꯗ ꯏꯅꯦꯝꯄꯣꯛꯇꯤ ꯀꯩꯝꯇ ꯈꯥꯝꯊꯣꯛꯇꯕ꯭ꯔꯣ ꯈꯥꯝꯊꯣꯛꯇꯦ ꯇꯣꯝꯕꯤꯅ ꯀꯔꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯌꯦꯡꯂꯒ ꯂꯩꯔꯦ ꯍꯦꯟꯅ ꯐꯨꯅꯕ ꯃꯆꯥꯅꯨꯄꯥꯗ ꯏꯟꯁꯤꯜꯂꯤ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯏꯆꯝ ꯆꯝꯕ ꯋꯥ ꯅꯠꯇ꯭ꯔꯦ ꯃꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯏꯇ ꯍꯥꯏꯔꯒ ꯆꯥꯏ ꯑꯩꯅ ꯏꯁꯥ ꯈꯖꯤꯛ ꯉꯝꯂꯛꯇꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯩꯒꯤ ꯋꯥꯕꯤ ꯇꯥꯃꯣꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯦ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯏ ꯑꯩꯅ ꯈꯤꯇꯪ ꯅꯥꯕꯁꯦ ꯄꯣꯊꯥꯍꯜꯂꯒ ꯊꯕꯛ ꯄꯨꯝꯕ ꯃꯥꯒ ꯏꯅꯦꯝꯒꯅ ꯂꯣꯏꯅ ꯍꯣꯠꯅꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯍꯥꯏꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯀꯞꯂꯛꯂꯦ ꯕꯦꯃꯥ ꯀꯞꯀꯅꯨ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ ꯀꯞꯀꯅꯨꯁꯦ ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯏꯆꯥ ꯌꯥꯎꯔꯕ ꯃꯇꯨꯡ ꯇꯥꯃꯣ ꯃꯁꯥꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯍꯧꯈꯤ ꯏꯆꯥ ꯑꯍꯜ ꯄꯣꯛꯄꯗꯒꯤꯅꯤ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯁꯨꯕ ꯄꯣꯛꯄꯗꯒꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯁꯣꯏꯕ ꯌꯥꯗꯦ ꯈꯨꯠ ꯊꯥꯕꯅ ꯍꯥꯜꯂꯤ ꯁꯣꯏꯔꯕꯁꯨ ꯁꯣꯏꯗ꯭ꯔꯕꯁꯨ ꯄꯪꯆꯩꯗ ꯆꯩ ꯄꯨꯡꯉꯥꯡꯗ ꯉꯥꯡꯏ ꯑꯩꯒꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯗꯣ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯩꯝꯇ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯦ ꯌꯨꯝꯗ ꯆꯥꯛ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯦ ꯆꯥꯅꯤꯡꯂꯒ ꯆꯥ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯔꯨꯔꯕꯁꯨ ꯐꯨꯔꯛꯄꯅ ꯍꯥꯜꯂꯤ ꯃꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯈꯟꯅ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯏ ꯏꯆꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯇꯣꯞ ꯋꯥꯅ ꯂꯩꯕ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯟ ꯑꯩꯅ ꯊꯤꯗꯣꯛꯄꯅꯤ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯕ ꯂꯥꯡꯂꯦꯟ ꯑꯗꯨꯒꯗꯤ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯃꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯊꯔꯣ ꯁꯥꯎꯅ ꯅꯠꯇꯦ ꯀꯩꯅꯣ ꯃꯥꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯃꯆꯥ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯈꯪꯍꯟꯕ ꯑꯃ ꯃꯔꯨ ꯑꯣꯏ ꯏꯅꯝꯃ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯁꯤꯔꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯈꯪꯗꯕ ꯁꯥꯏ ꯊꯝꯕꯥꯜꯁꯨ ꯁꯥꯎꯅ ꯃꯑꯣꯡꯗꯒꯗꯤ ꯌꯥꯝꯅ ꯂꯦꯝꯕꯒ ꯃꯥꯜꯂꯗꯅ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯋꯥꯐꯝꯁꯦ ꯏꯅꯝꯃ ꯕꯕꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯑꯇꯣꯝꯕ ꯍꯣꯏꯗꯗꯤ ꯈꯪꯍꯟꯒꯅꯨꯀꯣ ꯀꯔꯤꯒꯤꯅꯣ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯏꯅꯝꯃ ꯑꯩ ꯃꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯂꯥꯡꯂꯦꯟ ꯃꯥ ꯑꯉꯥꯡ ꯅꯠꯇꯦ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯅꯤ ꯅꯪꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯔꯣꯏ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤꯗꯨꯕꯣ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯥꯅ ꯀꯣꯏꯔꯤꯕꯗꯨ ꯃꯧꯔ ꯂꯩꯁꯥꯕꯤꯔꯥ ꯂꯩꯁꯥꯕꯤꯅꯦ ꯏꯃꯥ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗ ꯑꯩꯈꯣই ꯃꯌꯥꯝ ꯆꯠꯂꯒ ꯇꯣꯝꯊꯤꯟꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯨꯔꯁꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯪꯍꯜꯂꯒ ꯐꯒꯗꯕꯅꯤ ꯏꯆꯦ ꯇꯥꯃꯣ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯁꯨ ꯈꯪꯕꯅꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯇꯣꯝꯕꯤ ꯁꯥꯎꯅ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯀꯣꯏꯔꯤꯕꯗꯤ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯄꯥꯈꯪ ꯑꯝꯇ ꯂꯩꯇ꯭ꯔ ꯖꯥꯠꯂꯕ ꯅꯨꯄꯤ ꯂꯩꯕ ꯃꯆꯥ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯣꯏꯔꯤꯕ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯕꯨ
ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯃꯁꯛ ꯃꯇꯧ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏ ꯃꯥ ꯇꯨꯡꯗꯅꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯤ ꯅꯠꯇꯒꯨꯝꯅ ꯏꯃꯥ ꯊꯔꯣꯅ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯂꯝꯆꯠꯇꯣ ꯀꯌꯥ ꯐꯖꯔꯝꯃꯔꯣꯏ ꯏꯅꯝꯃ ꯅꯨꯄꯤꯗꯣ ꯇꯥꯃꯣꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯦꯛ ꯀꯣꯏꯅꯕ ꯌꯥꯕ꯭ꯔꯣ ꯃꯥꯒꯤꯗꯨꯗꯤꯅꯦ ꯃꯔꯝ ꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤꯅꯤ ꯃꯥꯅꯤ ꯏꯆꯦ ꯅꯨꯄꯤꯗꯨꯁꯨꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯁꯝꯗꯣ ꯐꯣꯏꯔꯒ ꯐꯒꯗꯕꯅꯤ ꯏꯅꯝꯃ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯆꯠꯂꯒꯁꯨ ꯍꯥꯏꯖꯔꯨꯔꯕꯅꯤ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯇꯥꯃꯣꯅ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯕꯨ ꯐꯨꯏ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯇꯣꯝꯕꯤꯅ ꯈꯪꯅꯤꯗꯅ ꯃꯈꯣꯏ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯦꯔꯥ ꯏꯆꯥꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯂꯥꯡꯂꯦꯟ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯌꯨꯝꯁꯤꯗ ꯂꯩꯔꯣ ꯍꯥꯏꯒꯨꯝꯗꯅ ꯏꯅꯝꯃ ꯅꯪ ꯆꯠꯈ꯭ꯔꯅꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯝꯕꯥꯜ ꯏꯅꯝꯃ ꯑꯩ ꯍꯟꯒꯦꯗ ꯍꯧꯖꯤꯛ ꯃꯥ ꯑꯩ ꯀꯥꯏꯅꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯏꯆꯥꯁꯨ ꯌꯥꯎꯔꯕꯅꯤ ꯇꯞꯅ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯗ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯤꯒꯦ ꯅꯣꯏ ꯃꯌꯥꯝꯕꯣ ꯊꯔꯣꯅ ꯄꯥꯔꯤ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯏꯇꯩꯃ ꯆꯥꯛ ꯂꯥꯝꯃꯤ ꯊꯝꯕꯥꯜ ꯆꯥꯛ ꯊꯤꯅꯅꯕ ꯇꯧꯔꯣ ꯍꯣꯏ ꯇꯥꯃꯣ ꯊꯔꯣꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯝꯕꯥꯜ ꯏꯆꯦꯒ ꯆꯥꯛ ꯊꯤꯔꯨꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯅ ꯏꯆꯦ ꯉꯥꯗꯣ ꯐꯖꯅꯗꯤ ꯍꯥꯎꯔꯅꯤꯍꯦ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯏꯆꯦꯁꯨ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯝꯃꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯄꯥꯈꯩꯗꯤ ꯋꯥꯔꯤꯁꯤ ꯈꯪꯂꯝꯗꯦ ꯂꯥꯡꯂꯦꯟꯅ ꯌꯥꯗꯕꯒꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯥꯡꯂꯦꯟꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯝ ꯃꯧ ꯑꯅꯤꯒ ꯃꯅꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯏꯅꯝꯃꯗꯣ ꯃꯌꯥꯡꯒ ꯏꯀꯪ ꯀꯪꯉꯗꯅ ꯆꯥꯔꯝ ꯊꯛꯂꯝ ꯐꯖꯅ ꯈꯪꯗꯕ ꯃꯥꯜꯂꯤ ꯀꯅꯥꯅꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯃꯈꯜ ꯃꯈꯜ ꯄꯥꯝꯂꯒꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯔꯤꯕꯅꯣ ꯈꯪꯗꯦ ꯊꯤꯗꯅ ꯂꯩꯒꯦ ꯍꯥꯏꯗꯦ ꯑꯗꯨꯅꯤ ꯃꯥꯅ ꯃꯔꯝ ꯆꯠꯂꯨꯗ꯭ꯔꯒ ꯏꯆꯝ ꯆꯝꯖꯈ꯭ꯔꯕꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯕꯨ ꯄꯨꯁꯟ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯋꯥꯕꯅ ꯏꯅꯝꯃꯅ ꯋꯥꯔꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤꯅꯦ ꯈꯔ ꯊꯨꯅ ꯁꯤꯔꯒ ꯐꯒꯗꯕꯅꯤ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯐꯠꯇꯕ ꯃꯤꯗꯤ ꯁꯤꯔꯣꯏ ꯃꯣꯏꯗꯤꯅꯦ ꯃꯤ ꯑꯣꯠꯅꯅꯕ ꯊꯥꯔꯛꯄꯅꯤ ꯅꯠꯇꯦ ꯁꯤꯒꯗꯕ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯎꯠꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯆꯥꯛꯂꯝꯒꯗꯕꯗꯣ ꯑꯁ ꯑꯩ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯝꯃꯗꯤ ꯅꯍꯥꯟꯈꯩ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯦ ꯂꯥꯡꯂꯦꯟꯗꯣ ꯅꯣꯡꯃꯗꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯔꯣꯏ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯔꯣꯅ ꯏꯃꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣꯝꯃꯗꯤ ꯈꯟꯅꯁꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯃꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯎꯁꯤꯠꯇꯕ ꯍꯦꯜꯂꯛꯑꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯟꯕꯅ ꯐꯩ ꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯐꯅ ꯉꯥꯎꯔꯨꯔꯕꯁꯨ ꯐꯔꯛꯂꯕꯗꯤ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯇꯣꯝꯊꯤꯟꯒꯤꯗꯣ ꯁꯣꯏꯕ ꯅꯠꯇꯦ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯗꯨꯗ ꯁꯣꯏꯈꯤꯕꯗꯨꯗꯤ ꯉꯥꯛꯄꯤꯕ ꯌꯥꯏ ꯑꯗꯨꯒꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯏꯁꯥꯅ ꯆꯠꯂꯦ ꯈꯪꯂꯒ ꯁꯦꯝꯗꯣꯛꯆꯔꯛꯄꯗꯣ ꯃꯗꯨꯁꯨ ꯉꯥꯛꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯅꯤ ꯍꯣꯏ ꯅꯨꯄꯥꯁꯤꯡꯅꯗꯤ ꯍꯥꯏ ꯅꯨꯄꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯩꯇꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯣꯏ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯣꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯈꯜꯂꯒ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤꯗꯨꯗꯤꯅꯦ ꯃꯗꯨ ꯅꯠꯇꯦ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯁꯥꯅ ꯁꯣꯏꯗꯅ ꯈꯪꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨꯅꯅꯤ ꯃꯥꯅ ꯂꯥꯡꯂꯦꯟꯗ ꯐꯨꯆꯩꯗꯨꯅ ꯑꯣꯠꯂꯤꯕ ꯃꯥ ꯂꯥꯡꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯏ ꯂꯥꯡꯂꯦꯟꯕꯨ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯈ꯭ꯔꯒꯁꯨ ꯑꯄꯥꯝꯕꯒꯤ ꯂꯧꯕꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯨꯏꯅ ꯆꯠꯇꯕꯅꯤ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯅ
ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥ, ꯕꯕꯥꯗ ꯑꯃꯗꯤ ꯇꯥꯃꯣ ꯍꯣꯏꯗ ꯍꯥꯏꯕ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯁꯤꯡꯕ ꯄꯥꯝꯃꯤ꯫ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥꯗꯣ ꯋꯥꯔꯛꯄ ꯄꯥꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯩꯁꯨ ꯄꯥꯝꯃꯤ ꯏꯃꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯧꯗꯣꯛꯂꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯔꯣꯝꯗ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯑꯇꯣꯞꯄꯗ ꯋꯥꯗꯣ ꯃꯨꯟꯅ ꯍꯪꯉꯒ ꯈꯪꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯃꯥ ꯍꯌꯦꯡ ꯆꯠꯀꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯏꯆꯥ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯌꯦꯡꯂꯒ ꯂꯩꯒꯅꯤ? ꯃꯁꯤꯗ ꯃꯧ ꯍꯥꯏꯕ ꯂꯩꯇꯦ, ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯂꯩꯇꯦ ꯏꯃꯥ꯫ ꯏꯃꯥ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯁꯤꯈꯤꯅꯤ, ꯆꯠꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ꯫ ꯁꯤꯕ ꯅꯥꯏꯗꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯤ ꯌꯦꯡꯊꯤꯅꯔꯒ ꯂꯩꯒꯅꯤ? ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯆꯨꯝꯃꯤ, ꯏꯃꯧꯁꯤꯡꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯏꯃꯧ ꯈꯟꯕ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯒ ꯊꯔꯣꯒꯗꯨ ꯅꯣꯛꯆꯩ꯫ ꯅꯈꯣꯏꯁꯨꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯅꯦꯝꯄꯣꯛ ꯆꯪꯂꯛꯇꯨꯅ꯫ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯕꯗꯨꯕꯣ? ꯍꯪꯒꯥꯝꯅꯦ ꯏꯃꯥ꯫ ꯅꯄꯥꯝꯗ ꯆꯠꯂꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯊꯦꯡ ꯊꯦꯡꯅ ꯍꯦꯛ ꯍꯜꯂꯛꯑꯗꯅ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤꯅ ꯏꯃꯥ, ꯄꯥꯛ ꯍꯦꯛꯇ ꯆꯠꯂꯒꯦ ꯍꯥꯏꯕ ꯌꯥꯗꯕ꯫ ꯌꯥꯔꯣꯏ ꯅꯪꯗꯤ꯫ ꯃꯊꯪꯗꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏ ꯌꯨꯝꯒꯤ ꯏꯃꯥꯅ꯫ ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏ꯫ ꯆꯠꯄꯒꯅꯦ ꯊꯕꯛ ꯁꯪꯗꯦ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯄꯥꯝꯗ ꯆꯠꯂꯕꯅꯤꯅ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯃꯝꯃꯅꯤꯅꯦ꯫ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨꯅꯦ, ꯇꯝꯃꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯁꯦ ꯌꯣꯜꯂꯝꯃꯅꯤꯅꯦ꯫ ꯏꯃꯥ, ꯏꯃꯨꯡ ꯌꯣꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯔꯕꯨꯗꯤ ꯇꯝꯃꯝꯃꯤ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯏꯄꯥꯝꯗꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯏꯇꯣꯝꯇ ꯋꯥꯅ ꯐꯨꯝꯖꯤꯜꯂꯒ ꯂꯩꯔꯛꯄꯗꯣ꯫ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯕ? ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯣꯗꯅ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯅꯅꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯁꯤꯒꯤ ꯌꯥꯅꯅꯕ ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯏꯃꯥ, ꯏꯁꯥꯒꯤ ꯏꯅꯤꯡꯇꯝꯕꯁꯨ ꯈꯔ ꯄꯤꯕꯤꯌꯨ꯫ ꯃꯁꯤ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯆꯤꯟꯒꯁꯦ ꯌꯥꯝ ꯈꯨꯝꯃꯛꯏꯅꯦꯍꯦ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯗꯤ ꯉꯥꯡꯗꯅ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯨꯝꯃꯛꯄ ꯇꯥꯕꯅꯤ꯫ ꯅꯃꯥꯋꯣ ꯅꯅꯝꯃꯋꯣ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯏꯟꯁꯤꯜꯂꯛꯑꯃꯅꯤꯅꯦ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ꯫ ꯌꯨꯝ ꯄꯥꯜꯂꯒ ꯅꯄꯥꯝꯒꯤ ꯋꯥ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯏꯕꯦꯝꯃ, ꯌꯥꯔꯔꯣꯏ꯫ ꯏꯃꯥ, ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯨ ꯅꯣꯡꯃꯇ ꯏꯃꯥꯅ ꯊꯤꯕꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯆꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯕꯦꯝꯃ, ꯏꯆꯥꯗꯣ ꯃꯥꯡꯈꯤꯕ ꯅꯠꯇꯦꯅꯦ, ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯕ꯫ ꯀꯞꯄꯣ ꯍꯥꯏꯔꯣ? ꯑꯩꯁꯦ ꯀꯞꯄꯣ ꯍꯥꯏꯔꯕ? ꯌꯨꯝ ꯄꯥꯟꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯒ ꯇꯥꯃꯣꯒꯗꯤ ꯃꯨꯟꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯩ, ꯃꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯗꯨ ꯈꯪꯂꯒ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯂꯩꯔꯕ, ꯑꯗꯨꯒ ꯃꯆꯥꯁꯨ ꯂꯩꯔꯕ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯅꯪꯅ ꯋꯥꯔꯛꯆꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯅ ꯋꯥꯔꯛꯆꯕꯗꯤ ꯉꯝꯗ꯭ꯔꯒ? ꯏꯃꯥ, ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ꯫ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯃꯥ ꯑꯃꯁꯨ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯆꯪꯒ ꯆꯪ, ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯅꯦꯍꯦ? ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯃꯤ ꯍꯥꯠꯂꯁꯨ ꯏꯃꯥ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯗꯧꯔꯤ꯫ ꯏꯆꯥꯅꯕꯨ ꯇꯧꯔꯗꯤꯅꯦ ꯂꯣꯏꯅ ꯌꯥꯏ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅ, ꯃꯃꯥ ꯂꯧꯕꯒꯤꯅꯤꯗꯅ ꯃꯆꯥꯅ ꯐꯠꯇ꯭ꯔꯤꯁꯤꯗꯤ꯫ ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯁꯤꯗꯤ꯫ ꯑꯩꯕꯨꯗꯤ ꯄꯥꯝꯕꯤꯗꯕꯤ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ, ꯅꯆꯥꯅꯨꯄꯥꯅ ꯂꯝꯆꯠꯂꯨꯗ꯭ꯔꯒ꯫ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯨꯄꯥꯗꯤꯅꯦ ꯆꯥꯝꯃꯒꯤ ꯃꯄꯨ꯫ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ 100 ꯂꯣꯜꯂꯁꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯑꯣ, ꯌꯥꯗꯧꯔꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?
इमासु लमचट कया चुमगदबा मादे नुपा कया सुबगी मचानो आइगी इपुरुबसिबो ए मसी अइंगोंदगा असुमना हाइबा आइगी लमचट का पानरद नंगुंबना अदुमना हाइबा याब्रो इमागी नवोंदुना हाइबनी कैनो इकाई खंगदबी नुपाना पांबिदबी नपामदा लेख्रो हाइबसु यादे नुपीदो युम मसिदा लाक्लगेना हाइरबनी अदुदा नंग लेबसिदने लाक्पा याद्रबा नंगबु इकाइबा खरा खंगुनी बेमा अइसुने मतम अमददी नंगोंदा यामना लूना तौरंबनी अदुबु हौजिक्ति इचा नुपाना नंग पामद्रे अतोपा नुपी पाम मसिदा आइना नंगोंदा लूना तौरगा कैदौदोइनो हा कैदौदोइनोबा अइ सेबा तौबिदोइसे इचा नुपानानि खंगबा अपोकपा आइगी इचागी मिचंग चंगददन कनागी मिचंग चंगदोइनो आइगी इचाना तौबु खुदिंगमा ममा आइना लोइना याइ ममा फबगिनिदना मचाना फरिसिदे इमागुंबगी इना पोकपा मचाबु कयाम फनीगे इमा दुम लोबा ताबनी थमोइ पांदबा सागुंबनी नोइदि मी ओइना पोक्सलक्तना सोइबा नुपीबु थीरगा लुहोंगगा मचा यावरगा पामजे हाइना हेक्ता लंगथोपा याब्रो सानापोट नति अइखोइसे इमासु नुपीनिना खंगफम थोइ इमागी नुपादुना नुपी मयाम लोलअबदी कोइरक्लबदी इमासु नुंगाइरोइने इपुरोइबना नुपी कोइरगा कनानानो नुंगाइदोइसे हराउदोइसे नचा नुपाना फुबदो नोंमता इमाना खामदे अचुंबदा फुबो ओइरदी फबा अरानबदा फुबा अदुगा इमाना येंगदुना लेबा नमाना चागी फत्तबा साजत असिदा अइबु कइगी पुसिलगा वाहलिन नमित्तुदा नचा नुपी अमता याउद्रबनिना मसिगे अवाबसे करिनो हाइबा इमादी खंगद्रे नचा नुपी अमा याउरमलदी मिनुंगसि खरदसु खंगबा याबा अदुगा हाइबिगेदा नुपी अंगा मचा लेरे खंगना खंगना लेसिलक्पी नुपी अमन हयेंवाई इमागी सेबा तौनी हाइबदुदी खलुर हनु थंगदने ngौरगा सिनी खंगद्री ए नापामदा चलुबदगी नंदी याम लिंगना वा nganगेदना हौजिक इचा नुपा कौरगा फुहलबदी कप्पगा खांगिने चाकदु थुना लोइसिलु अइने चाक याम लामबनी नंगुंबना अइंगोंदा पौताक पिबा याबा नते नंग पामक्तबगिनी इचाना अतोपा नुपी यिंगइसे पामदबा नंगबु सुम नुंसिरगा लैयु हाइबदी कनाना यादोइनो लमचत चुंबा नचा नुपादो अदु कौरगा चाकदु थोंगलगा जाओ हाय नचिंदु खमकनु इमा नंगना अइंगोंदा हेंजिनबा ngamगदबा नते याम हौरकनु वादो हाइरमलगा लांगलेन यामना सावना कागी थोंगदु लोनसिलगा लैखि मसी युनी हे कयादा उसिद्रिबनु मचिनगा खुमदन हयेंग इचा नुपा लागा फुहनगे खंगनि लांगलेन का मनुंगदा सावना असुक फत्तब इमुंग असिदा लैबा हौनदे अइसुमी ngamnanaba icha sing siga kadaidanu mawai sangna hingubana phai yumsida leiraga wakhal ingna leiba ngamgadaba nate wakhal sina inggadaba mafamda maduda wai sangna leirubana phai paisa dudi aina ngamnanaba tangani aduga icha singbu thakani mathangi numikki ayukni thoibana kaidauragene nakhoina wari ama lei haibo thauba thoglaktuna kaidori ima tharo Kidore Parisu Tolotuna Kaino, I could pull up to Resibo, Kari Aruba Walerege Yamna Luba Wani Kaiwa Noima Nangding around Tabok Jetpanina, Natanu Pigas to take Naramara. Take the Audrey Madugia is so no I hold Drabani. Hi, Mamma, hi Runi no in a hiding liver water. Taruno in a hiraglami. Papa, I win a Hizaragi. Hairo Mo ahan nang hairo Ngarang lang ni lakpado Masado chay pamag tangay regalay Aikoy na kay gino hangbada hayo haiba sugayade Sum aikoy na nampuda hangbadagi Asing bado lang ni na haidori Magi chay pamdo tomtin na puba gini hay Matam chupada atum puba sayba Ngangbado bira mali Manim pok tusu kamdok di hay Machanu pagi michangoy na changdo na lay hay Tomtin do अतोपा नुपी अमा कोइरे है मागा हाना नुसिनरंबा नुपीदो ओइरा माले नुपीदो लैसाबिसु ओइरा माले पाबा करी हाइबा लांगनेंदो यावाना लेबा माले मागी मवंगदो चाक फावबा इंथि नुंगाइ नुपी जरंगदबा मांदे थंबालना मखा तारई मदुदसु नते पाबा नुपीदुदा इनमना चतुनसु हाइजरुरे हाइ अदुबु नुपीदुनसु यारक्ते हाइ चतलुबगी इनमदा ओइना फुइ हाइ थोइबना करीन अइना ngasi तारिबसिबो थौबना
Madu khanglaga noina ngarang na haidri kaigino. Langlena haigano haibatuda ngarang imaga khanaraga leiruri. Haibana farani khanduna ngasi hairibasini. Mi usitaba. Aigi ichalda dumna otpa yaba. Tomthin. Mabu hauji nupi koiduna leiba matamla. Pari sauna. Ichebu atu wana thamba. Tajao. Aikoi kanano haibadu chap chana khangalurisi. Magi tomthin haibado. Makhong makut ado thudi uki. Ngai ko ijasa amukta ngai ko. Makhoi baba. Aidi ijado yumduda thamningdri. Ngai ko mama. Nacha nupi gi wasu takisi. Lao lao. Aikoi pulap chasi. Phajana hana ningthina wari saduna yengasi. Maduda yadredana. Yadabagi thabak tawsi. Hoi baba chasi adudi. Tharo manemdo ansinduna. Ima su pabo hoiga punna chakro. Aikhoina nupidugi manakta chalagi. Hoi. Thoiba amadi tombi machanupa aniga machanupigi manakta chatkirami. Tharona. Inao lao. Hingchabi adugi manakta ibani chasi. Hoi che. Asumna thambaga tharogana tomthina koiba nupidugi manakta chatkirami. Somdana langlendu magi kadagi thong hangda tumduna leirami. Manemna mangonda isau langduna leiri. Kayada ngamliba mawnu yewni. Ngarangdagi aibu mana chak pizadab. Aduga haujik ayuksu thong lonsilaga tummaga leiba. Kayada usitriba mawnu yewni. Mapamda hek chatlubadagi yamna thawna leiraga halakpagi mawngni magisi. Masaksiga. Ichanupana pambidabisidi. Ikai khangdabi. Ngarangdagi chak charaktabagi chak ambana siloi. Haujik phawba haguttana tummaga leiradam. Ichanupado lakta lakhisan. Manam tatkai puhangiba khangni. Tanjaduda machanupa tomthinsu halaklami. Mamana isau langduna leirambadu ubada. Ima, kaidaurage nangna isau langduna leiramiduba? Nati, nahan makai nang imasi ningsingdabro. Ningsingdradi kaino ima. Amasi ningdabagi chatpani. Aina hauji halai sisune. Imagi khalaga halaini. Amasi ki khalaga halakpanate. Imane haujik itomta leiba kiri. Kaidaurage ima? Nangi nupise, hingchabise, ngarangne, mapamda chatlubadagi karinoma tawraga halai. Kaino ima? Aina mapamda chatlanganona hairaga. Ho aina su haibani adu yadi. Nang leitabagi tanja lauraga chatlibanidana. Nunghainima. Mapamda hek chatlubadagi karinoma tawraga halai. Imane ngarangdagi chaka charaktribani. Imadi kai chak chadriba. Chak thongbusu loisilamdana aina chakto thuna loisilo hairuri. Adugane nacha nupa maram chachumdabado mangonda thonghalu kaina hairamibani. Kaino haisibo? Ngarangdine is machinga se panaba ngamdi yam kalli. Kari mana haibaduba aise phatte mama aigi I lawdana nacha nupa sisu phatri. Nangno pokpa nacha nabu kayam phani kaidana. Adagi aisune nacha nupagi lichat chatlamgani lamchat chumdabi oiramgani. Nakhoi nama nachana aibu wahalle kaina yam haikraboni. Tomthin sauna. Managa adumai hairani ma. Imana ne nangondo oidaba haigadaba nati. Madi yam ngamina. O adune mapam chatlubadagi yam ngamaga hale. Hai langlen mapada yam thuna thoro. Ngarangdagine thong lonsilaga tumkibaduna haujik phawba thongga hangakte. Masi ai tawgiyong. Tomthin sauna imungda changlai. Nungairani haujikti ichanupa laedana. Nungaini machindo kan khoba. Tomthin lonsiliba thong adu thinduna. Langlen thong yam thuna hang. Langlen thong se thugaidingaida yam thuna hango. Langlen su thong adu hangduna. Angangsing tumi khoilaw lawbigano. Nang lawsta. Wado hairaga langlen bu khudang paiduna mapanda chingthorai. Haujuk phawba tumba matamlo. Ha. Adugumba namchat ado napamdagi takpi tambirakpro. Langlen khumde tumin lai. Karigino tumin na lairidia. Khum khodana na chindo. Ha. Khummo. Ngarangdi khumba yam kankibadaine. Haujikta ichanupa lakpadagi ingza tapsabi onkrabro. Langlen khumde tumin na lai. Tomthinna. Nangarang imada kai hai. Aduga
Ima chak pizade haisna kari. Tamo, yumsida kaidobogi hanbiraino. Nupidugi manakta adum lai khoyadro. Aina halakninga halakani. Halakningdraga tokani. Nangi na thausi kaino. Mase, nangi yum nate. Aigi yum. Khangaba. Aduga nangi khalaga yumsida halakpa nate. Aigi imagi khalaga halakpa. Khangaba. Tamona sumna hulakani haibase. Ai nongmata thajaradabani. Ai sune. Aina nangse asumna nungshiro oi haibase. Ai thajarudi. Nupi thiraba tamona pakhang amagumna nupi koiba. Nate. Nacha singa se nungsiba masak amta khangdraba. Icha singdi nungsi. Aduga nangdi nungsidre. Oh. Nupi du ne he. Masinadro. Madudi nang nasana khangpam thokpani. Tamona adumna naram chatluroidaba oiradi. Aibu kaidobugi lawbiramino. Ha. Tomthen langlengi mamaido khopakna thaduna. Khangbana. Machinga khumbu sarada. Chalo. Imagi chak thongsu chalo. Aidi kaidobugi thongdoino. Sungthong thongoi. Oh, nang thongoi ba. Uridana magi mawong se. Sagumlabana khoigi chak aina thonglaga pijakadaba nate. Khangaba. Chalo adudi. Yumsidagi chakhur chalo. Aidi kaigi chatoiba. Ha. Ai kaidobai chatoino ba. Mase aigi yum. Aise icha anigi mama. Aina nangonda pharaga laisilakibro. Ha. Laisinbraba. Nangna matam chupada aikhoi thongada. Aibu lumduna sangdaga. Namduna laukiba natro. Aduga hojik icha leiraba matam asida. Nangna atopa nupi koiduna aibu otpanaiba. Apangbi aina nangi natauda. Aibu tasengna nungsibiraboi khandun. Aina sunangbu thamoi sengna nungsikibani. Punsi chupa nangi narum thupna. Nangi seba tauduna laigi khankibani. Ngasidi aigi thajabada nangna loina manghali. Nangna atopa nupi koiraga aina harauna nokna laigadro. Aigi thamoida kayam chai haiba nang khangbra. Luhonglabi nupiduna mapuroibagi minungsi phanglaktrabada kayam wana lay haiba nangnadi khangla. Ngasi phawa nangna wakhal tadabado. Aina ngairaga wakhal tarakpa ngaibani. Matai manao oiba luhongba sibu phagiro. Aibu asumna otnabro nangna ai lobirise. Nupido aduk nungsiraga nupidogi wakhal kauba ngamoidaba oidi kaidobagi aibu lobirino ha. Ai ware ai khangba ngamdre. Tomthengi mamana tawrisi uridana ibungo sibu imana haijinbraba. Nupi nangna aigi chinthaktaga khumba saradana. Wado hairaga langlenbu somangda chingthaduna phurami. Langlen kaptuna chaina khangrami. Phu ibungo phujalu. Madumakni imane yengba pambase. Tomthen magi nupi langlenbu phuduna. Khangbra nachindo khumkhodana. Ngangkhodana. Tanjaduna thoibu hishu yosilakduna. Ai kaino noine tawrido. Tomthenga mamaga du ithak thakane yenglai. Tombi machanupigi manakta changsinduna. Imagi bema ichasidi pungloi loiredana. Aina ngarang hankrano haiba natro. Ima thauba sauna. Tomthen kaino nang toise? Ha nang toise kaino? Ibai lam hele haiduna wara ambani. Aigi ichalna kaidoraba. Ha kaidorageba. Ngarang mana ima se chak pijaramjini. Ka manung thonglon silaga tummaga leini. Langlen kaptuna. Tachau. Thaubana. Ngarang thongdringe aduda hairaga thonghanbadi kaidoba. Ngarang do ai yumda leite. Aina yumda leitabagi tanja lauraga mana tawrambani. Pari sauna. Nupi warakpabu asukthina phuraga waraknabro. Pari nache selam khara hele. Adunani. Thauba sauna. Nangna ngarang kaida chatpa. Ai thaba ama chatpani. Nupi amadugi manakta nang leiruba natro. Ibai. Hai. Aikhoi loina khangaga laabani ne. Tombi sauna changsinduna tomthinda khopakna thai aduga. Sa. Nangna aigi ichada asukthina otpa asukthina phuba. Icha nupi se nangna otnanaba thakiba nateni he. Hera wagi wachom naidesi. Aigi ichada khudekta thaganuda. Nacha sida khupakna thabadadi nang wanganga ini ha. Nacha nupa sina icha nupi sida phubadi nang kasu haide.
ꯑꯣ ꯃꯗꯨꯗꯤꯅꯦ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨꯗ ꯐꯨꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯝꯆꯠ ꯂꯨꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯥ ꯋꯥꯔꯛꯄꯁꯨ ꯉꯝꯗꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤꯅꯦ ꯅꯨꯄꯥꯅꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ 이베마 ꯅꯪ ꯂꯝꯆꯠ ꯀꯌꯥ ꯆꯨꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯅꯆꯥꯅꯨꯄꯥ ꯂꯧꯔꯤꯕꯁꯤ ꯅꯪꯗꯤ ꯂꯝꯆꯠ ꯀꯌꯥꯝ ꯆꯨꯝꯕꯗꯅ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯣ ꯍꯥ ꯅꯆꯥꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯗꯨꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯅꯕ ꯊꯕꯛ ꯇꯧꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯐꯖꯅ ꯁꯨꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯉꯥꯡꯒꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯏꯆꯥꯕꯨ ꯑꯣꯠꯄ 이베마 ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯃꯤꯠꯇ ꯅꯆꯥꯅꯨꯄꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯥ ꯄꯨꯛꯆꯦꯟ ꯆꯥꯎꯏꯗ 이베마 ꯅꯪꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ 100 ꯄꯨꯁꯜꯂꯛꯂꯕꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤ ꯃꯃꯥꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯄꯥꯕ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯏꯄꯥ ꯈꯪꯏ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯕꯥ ꯅꯆꯥ ꯃꯥꯒ ꯍꯤꯡꯃꯤꯟꯅꯕꯁꯦ ꯌꯥꯝ ꯋꯥꯏ 이몽시다 나차부 눅시버건 하술레이티 이몽시다 나차기 전에 펌술레이티 애기 어와버 강비게다바 우비게다바 미오이수 юм시다 레이티 미디 미오이바 미오이바기 리짜짜따바 이몽네 마시기 이몽세 ngasi phauba ipuroibagi minungsi warabasu wana aina ngaijarakpani soidaba ngamdaba kana leite khanduna adubu haujikti aigi siramdai miku phauba mabu ngakpiraroi bema hanidi imungsibu nungsiba aigi thamoida leirami adubu haujikti aigi thamoida imungsibu nungsiba machet amatasu phaudri yumsida changlubada nachagi punsina mangbadi asuk phatta makhoiga leminaba aingamu makhoidi kaidonungdo pharaklaroi mini masagi ka khanba mioi ngaktane minungsi khangba amta nate nachana wana khangdun sa singi seba punsida tauroi makhoiga punsi chupa legadabagi sarukpudi halakpi mingthol phangduna icha singa nungaina ayetpa yauda wakhal wai sangna hingkibutuna hena phaiye mapa thoibana phare ichagi wasu tare maduma ipagi su apamani phaba mapunsida semthokpa yararoidaba mari nangi napuroiba oiragasu nungsifam ngakpifam thokte langlen parigi manakta changsinduna nangna egi ipamda tawkhriba mayam aduga hairagadi ikutse pena nangbu phuningmani adugu simadi haige taw nupa yaudrabasu ai hingba ngame icha singa hingnabagi dama khudingbak aina tawba ngamgani aduga nangbu ipuroibani haina aina nungsirambada kuire aigi famdagi mangkiba aina nangbu nongbo phawba ningsinglaroi mase nang khabo ningsingpham sa thokte aduk phattaba nangbu aina karigi ningsingani ikaise nangse aigi ipuroiba ma oirame haibada icha singsu aina puduna chatkani nangi yumsida icha singse thanamlaga namana chagi phattaba lichat nakokto icha sida lawrakani mado aigi icha singdadi lawhanba yade mama aina icha singbu cheksina yokani tomthin kari sukhum lakte langnen makha ta aduna nangi ngai haki nungai bu punsida tungkoi ba yabra yeng mioi ba singa se ngai haki ka khanmani tungi di nong mata khalude adubu mama na tawkiba maduna adum tapna tapna phanglakani langnen tomthin gi manak adudagi hantoraklami thoibana icha sa haujikti makha thana wari sanarubagi mathau tade nakhoi gi apamba aningbado ipa thinglaroi wadu hek haibaga thaubaga pariga changsinduna tomthinbu phurami langlena
ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯑꯩꯕꯨ ꯐꯨꯗꯨꯅ ꯑꯣꯠꯇꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯁꯤꯔꯕꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯀꯂꯛ ꯄꯦꯟꯅꯒꯅꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯕꯕꯥ ꯃꯃꯥꯁꯤꯗꯤ ꯑꯩ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯍꯧꯔꯣꯅꯦ ꯇꯣꯝꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯦꯝꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯣꯠꯄꯒꯤ ꯑꯁꯨꯝꯅ ꯊꯧꯕꯒ ꯄꯥꯔꯤꯒꯅ ꯇꯣꯝꯊꯤꯟꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯂꯝꯃꯤ ꯊꯧꯕꯅ ꯕꯥꯕꯥ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯒꯦ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯌꯨꯝꯁꯤꯗ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯔꯝꯂꯕꯗꯤ ꯃꯥꯒꯤ ꯈꯜꯂꯒ ꯌꯨꯝꯁꯤ ꯐꯥꯎꯕꯗꯤ ꯊꯨꯒꯥꯏꯕꯤꯗꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯊꯨꯒꯥꯏꯔꯝꯃꯨ ꯄꯥꯔꯤꯒ ꯊꯧꯕꯒꯅ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯅꯥꯁꯨ ꯆꯪꯉꯛꯇꯦ ꯇꯣꯝꯊꯤꯟ ꯍꯣꯏꯅ ꯂꯥꯜꯂꯦ ꯈꯟꯕꯅ ꯇꯣꯝꯕꯤ ꯁꯥꯎꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯆꯥ ꯅꯨꯄꯥꯕꯨꯅ ꯅꯆꯥ ꯑꯣꯏꯅ ꯈꯟꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯒꯤ ꯏꯆꯥꯗꯤ 100ꯒꯤ ꯃꯄꯨꯅꯤ ꯀꯥꯏꯗꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯆꯥꯁꯤꯡꯒ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯆꯥꯗꯤ ꯐꯖꯅ ꯐꯨꯔꯝꯂꯦ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯂꯝꯂꯦ ꯁꯣꯝꯗꯅ ꯊꯝꯕꯥꯜꯒ ꯊꯔꯣꯒꯗꯨ ꯇꯣꯝꯊꯤꯟꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯅꯁꯛꯁꯨ ꯀꯩꯁꯨ ꯐꯖꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯐꯥꯔꯤꯕꯁꯦ ꯂꯩꯍꯥꯎꯅ ꯀꯔꯤ ꯅꯨꯄꯥ ꯐꯥꯕ ꯀꯥꯏꯅ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩ ꯐꯥꯕ ꯑꯣ ꯅꯪꯗꯤ ꯅꯨꯄꯥꯅ ꯍꯦꯛꯇ ꯐꯥꯔꯤꯈꯩ ꯌꯥꯕꯣꯏꯔꯦ ꯅꯁꯥꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯩꯇꯕ ꯃꯊꯪꯅ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯃꯨꯛ ꯐꯥꯍꯟꯒꯗꯧꯔꯤꯒꯦ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯅꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯏꯊꯧꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯏꯕꯦꯝꯃ ꯅꯪꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯦꯗꯅ ꯑꯩꯗꯤ ꯀꯅꯥꯒꯤꯁꯨ ꯌꯨꯝ ꯊꯨꯒꯥꯏꯗꯦ ꯅꯁꯛꯇꯨꯒ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯑꯝꯃꯔꯣꯏꯅꯦ ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤ ꯐꯖꯕꯤꯗꯣ ꯑꯗꯨ ꯄꯥꯝꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯕ ꯑꯗꯨꯒ ꯅꯣꯏꯅꯁꯨ ꯑꯩꯒꯤ ꯁꯛꯀ ꯄꯥꯟꯅꯕ ꯁꯥꯔꯗꯅ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥꯗꯨꯅ ꯐꯅ ꯍꯧꯔꯛꯂꯕꯁꯨ ꯃꯗꯣ ꯅꯪꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯕ ꯃꯆꯥ ꯂꯩꯔꯕ ꯅꯪꯅ ꯌꯥꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥ ꯅꯨꯄꯥ ꯃꯥ ꯈꯛꯇꯅꯤ ꯑꯋꯥꯕ ꯈꯪꯂꯣꯏꯗꯕ ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯗꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯈꯣꯡꯗꯣ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯃꯗꯨ ꯃꯨꯟꯅ ꯈꯟꯒꯗꯕ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯤꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯣ ꯑꯗꯨꯅꯤ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯄꯥꯈꯪ ꯑꯃ ꯈꯪꯅꯔꯒ ꯌꯥꯝ ꯂꯦꯝꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯏꯅ ꯅꯨꯄꯤ ꯂꯩꯕ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗꯣ ꯀꯣꯏ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯅꯪꯒꯤ ꯂꯦꯝꯖꯐꯝ ꯐꯖꯐꯝꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯈꯔ ꯑꯃꯗꯤ ꯉꯝꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯌꯦꯡꯉꯨ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯂꯥꯡꯂꯦꯟꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯤꯔꯥꯏꯕ ꯃꯇꯝꯗ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯅ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯅꯪꯁꯨ ꯅꯨꯡꯁꯤꯕꯒꯤ ꯉꯝꯂꯝꯗꯕꯗꯤ ꯌꯥꯏ ꯅꯪꯅ ꯐꯥꯎꯕ ꯉꯝꯗ꯭ꯔꯒ ꯂꯥꯡꯂꯦꯟꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯆꯍꯤ ꯀꯌꯥ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯔꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯒ ꯑꯝꯇ ꯌꯦꯡꯉꯨ ꯊꯔꯣꯅ ꯊꯃꯣꯏꯗ ꯐꯥꯎꯕ ꯆꯩꯅꯥꯁꯦ ꯀꯅꯥꯅꯁꯨ ꯈꯪꯅ ꯈꯪꯅ ꯎꯗꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯣꯠꯅꯕ ꯑꯩꯈꯛ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕ ꯀꯅꯥ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯎꯔꯣꯏ ꯑꯗꯨꯕꯨ ꯅꯁꯥꯗ ꯊꯣꯛꯂꯕ ꯃꯇꯝ ꯋꯥꯊꯣꯛ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯈꯪꯕꯅꯤ ꯂꯥꯡꯂꯦꯟ ꯃꯁꯥꯃꯛꯅ ꯅꯪꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯡꯂꯦꯟꯒꯤ ꯑꯋꯥꯕ ꯎꯗ꯭ꯔꯤꯕ ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯗꯣ ꯇꯨꯡꯗ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯗꯨꯒꯤ ꯄꯥꯞ ꯅꯪꯅ ꯄꯨꯒꯅꯤ ꯈꯪꯕ꯭ꯔꯥ
ꯂꯩꯍꯥꯎ ꯁꯥꯎꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯏ ꯑꯩꯉꯣꯟꯗ ꯇꯥꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯊꯔꯣ ꯁꯥꯎꯅ ꯑꯣ ꯅꯪꯗꯤ ꯌꯥꯝ ꯉꯝꯕ ꯅꯨꯄꯤꯅꯤꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯤ ꯏꯁꯥꯅ ꯅꯨꯡꯉꯥꯏꯖꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯍꯤꯡꯕꯅ ꯐꯠꯇ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯅꯥ ꯑꯃꯒꯤ ꯑꯋꯥꯕ ꯎꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯩꯒꯤ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯖꯕ ꯂꯝꯕꯤꯗꯨꯅꯤ ꯃꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯂꯒ ꯆꯠꯄ ꯇꯥꯔꯦꯗꯅ ꯃꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯤ ꯍꯩꯖꯗ꯭ꯔꯒ ꯊꯝꯕꯥꯜ ꯁꯥꯎꯅ ꯅꯪꯗꯤ ꯄꯨꯔꯥ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤꯅꯦꯍꯦ ꯇꯣꯝꯊꯤꯟꯒ ꯑꯩꯒꯁꯦ ꯂꯥꯡꯂꯦꯟꯒ ꯇꯣꯝꯊꯤꯟꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯅꯔꯝꯂꯕꯅꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯗꯣ ꯑꯩ ꯈꯪꯗꯦ ꯃꯔꯛ ꯈꯔ ꯇꯣꯝꯊꯤꯟꯒ ꯑꯩꯒ ꯁꯥꯎꯅꯈꯤ ꯌꯥꯝꯅ ꯊꯤꯅ ꯃꯗꯨꯗ ꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈꯤ ꯑꯗꯣ ꯇꯣꯝꯊꯤꯟꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯥꯎꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯕꯅꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯎꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯂꯝꯆꯠ ꯆꯨꯝꯕꯤ ꯂꯩꯁꯥꯕꯤꯗꯤ ꯃꯥꯟꯗꯦ ꯃꯄꯥꯜ ꯊꯣꯡꯗꯅ ꯂꯩꯁꯥꯕꯤꯒ ꯁꯥꯔꯒ ꯂꯩꯕꯗꯣ ꯂꯩꯍꯥꯎꯅ ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯅꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯏꯆꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯅꯕꯗ ꯋꯥꯈꯜ ꯇꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯣꯏꯅꯦ ꯃꯑꯣꯡ ꯑꯃ ꯏꯊꯧ ꯇꯧꯏꯅꯦ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯕꯖꯥꯠꯅꯤ ꯃꯥꯅ ꯍꯤꯡꯗꯅ ꯅꯨꯄꯤ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯅꯅꯕꯅꯤ ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯔꯒ ꯍꯣꯏꯅꯦ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯂꯩꯍꯥꯎ ꯀꯔꯦꯝꯅꯗꯨꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯐꯥꯎꯒꯁꯨ ꯁꯥꯔꯗꯅ ꯊꯝꯕꯥꯜꯅ ꯏꯆꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯑꯝꯃꯁꯤꯔꯥ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯀꯨꯝꯁꯤ ꯈꯔ ꯊꯤꯅꯗꯤ ꯐꯨꯔꯝꯃꯁꯤ ꯑꯗꯣ ꯃꯤ ꯈꯪꯅꯔꯛꯑꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯗ ꯍꯨꯗꯗꯅ ꯀꯅꯥꯗ ꯑꯃꯨꯛ ꯐꯨꯔꯨꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯍꯥꯎꯗꯨ ꯐꯨꯔꯝꯃꯤ ꯊꯔꯣꯅ ꯏꯅꯥꯎ ꯃꯆꯤꯟꯁꯦ ꯐꯤꯅ ꯄꯨꯟꯁꯤꯜꯂꯨ ꯂꯥꯎꯗꯅꯕ ꯍꯣꯏ ꯏꯆꯦ ꯂꯩꯍꯥꯎꯅ ꯃꯆꯤꯟ ꯑꯗꯨ ꯐꯤꯅ ꯄꯨꯟꯁꯤꯜꯂꯤ ꯊꯝꯕꯥꯜꯅ ꯏꯆꯦ ꯃꯁꯤ ꯃꯃꯤꯠꯁꯦ ꯊꯨꯒꯥꯏꯔꯒꯦ ꯊꯨꯒꯥꯏꯌꯨ ꯅꯨꯄꯥ ꯑꯃꯇꯒꯤ ꯃꯁꯛ ꯎꯗꯅꯕ ꯑꯗꯣ ꯏꯆꯦ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯍꯥꯎꯕꯨ ꯐꯨꯔꯒ ꯊꯅꯝꯃꯤ ꯏꯆꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ ꯑꯩꯈꯣꯏ ꯍꯜꯂꯛꯂꯁꯤ ꯐꯥꯎꯕꯗ ꯑꯝꯇ ꯂꯥꯛꯑꯝꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯇꯣꯝꯊꯤꯟꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯏꯅꯥꯎ ꯏꯕꯥꯅꯤꯅ ꯐꯖꯅ ꯐꯨꯔꯝꯃꯕꯅꯤ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯣ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯗ ꯏꯆꯪ ꯆꯪꯗꯕ ꯃꯤꯗꯥꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯣꯏꯅꯦ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯀꯣꯛꯇꯣ ꯏꯃꯥꯟ ꯃꯥꯟꯅꯩ ꯃꯤꯗꯥ ꯑꯃꯅꯤ ꯏꯃꯥ ꯃꯃꯤꯠꯀꯥꯗꯣ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯕꯅꯤ ꯍꯥ ꯃꯃꯤꯠ ꯊꯨꯒꯥꯏꯔꯝꯃꯦꯕ ꯇꯥꯡꯉꯝꯃꯅꯤ ꯏꯆꯦ ꯏꯕꯥꯅꯤꯅꯅꯦ ꯏꯈꯨꯠ ꯑꯁꯦ ꯄꯦꯟꯅ ꯐꯨꯔꯝꯃꯕꯅꯤ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯁꯨꯅꯦ ꯃꯃꯥ ꯃꯆꯥꯗꯣ ꯃꯈꯣꯡ ꯊꯨꯗꯦꯛꯑꯝꯃꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯂꯥꯡꯂꯦꯟꯕꯨꯅꯦ ꯃꯈꯣꯏꯅ ꯐꯨꯔꯒ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯤ ꯏꯃꯥ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯑꯉꯥꯡꯁꯤꯡ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯄꯨꯔꯛꯑꯦ ꯃꯣꯏꯗꯒꯅꯦ ꯑꯉꯥꯡ ꯊꯝꯃꯝꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯅ ꯏꯃꯥ ꯊꯝꯕꯥꯜꯒ ꯊꯔꯣꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯅꯝꯃ ꯊꯝꯕꯥꯜꯅ ꯏꯅꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯤꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯕꯅꯤ ꯊꯔꯣ ꯅꯣꯛꯇꯨꯅ ꯍꯤꯡꯅꯤꯕꯨ ꯊꯥꯖꯗ꯭ꯔꯦꯗ ꯏꯅꯥꯎ ꯏꯕꯥꯅꯤꯅ ꯐꯖꯅ ꯐꯨꯔꯝꯃꯕꯅꯤ ꯑꯗꯣ ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯏꯅꯝꯃꯁꯨ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯥꯝꯕ ꯑꯣꯏꯅꯤꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯌꯥꯗꯗꯨꯅ ꯑꯣꯏꯔꯤꯕꯅꯤ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯂꯥꯏꯕꯛꯇꯁꯨ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯦ
ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯑꯗꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯜꯂꯛꯄꯤꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤꯗ ꯀꯤꯐꯝ ꯊꯣꯛꯇꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯔꯣꯅ ꯍꯧꯒꯠꯂꯛꯇꯨꯅ, "ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯔꯤꯗꯤ?" "ꯏꯅꯝꯃ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯏꯅꯝꯃ ꯍꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯍꯧꯒꯠꯁꯤ." "ꯍꯣꯏ ꯏꯅꯝꯃ." "ꯆꯠꯂꯣ ꯆꯠꯂꯣ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ ꯑꯉꯥꯡꯁꯤꯡꯗꯣ ꯀꯣꯜꯂꯒ." "ꯌꯥꯔꯅꯤꯗ ꯏꯅꯝꯃ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯆꯠꯂꯣ, ꯏꯅꯝꯃꯅ ꯍꯥꯏꯕ ꯌꯥꯎ." "ꯏꯅꯝꯃ, ꯆꯠꯂꯣ." ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯔꯣ ꯋꯥꯈꯜꯗ, ꯂꯥꯡꯂꯦꯟꯅ ꯈꯜꯂꯤꯕꯗꯣ ꯏꯅꯝꯃ ꯈꯪꯏ, ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯏꯅꯝꯃꯗꯤ ꯅꯠꯇꯦ꯫ ꯊꯝꯕꯥꯜꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯆꯦ, ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯄ꯭ꯔꯣ?" "ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯔꯤꯌꯦ." "ꯑꯗꯨꯗꯤ ꯊꯕꯛꯁꯤꯡꯁꯦ ꯂꯥꯡꯂꯦꯟꯅ ꯇꯧꯕꯅꯤ, ꯏꯅꯝꯃꯅ..." "ꯏꯆꯦ, ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ." "ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯗ ꯊꯣꯛꯂꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣ? ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ." "ꯏꯆꯦ, ꯐꯥꯎꯔꯝꯒꯅꯤ, ꯐꯥꯎꯐꯝꯁꯨ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯕꯥꯅꯤꯅꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤꯀꯣ." "ꯍꯣꯏ ꯏꯆꯦ, ꯏꯅꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯁꯤ." "ꯑꯗꯨꯅꯦ ꯏꯆꯦꯅ ꯄꯥꯝꯕꯁꯨ." "ꯍꯣꯏ ꯏꯆꯦ, ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯥꯎꯍꯟꯒꯗꯕꯅꯤ꯫ ꯃꯥꯅ ꯋꯥꯔꯧꯒꯗꯕ, ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ." "ꯍꯣꯏ ꯏꯆꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣꯅ, "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯀꯥꯗꯕ ꯌꯥꯔꯣꯏ." "ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ." "ꯍꯣꯏꯅꯦꯍꯦ, ꯑꯗꯨꯒꯤ ꯐꯤ ꯈꯔ ꯌꯦꯡꯉꯨꯁꯦꯕ." "ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯨꯁꯤ ꯌꯦꯡꯉꯨꯁꯤ." "ꯑꯗꯨꯅꯦꯕ, ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤꯁꯨ ꯈꯔ ꯍꯪꯕꯤꯌꯨ." "ꯍꯪꯉꯒꯨꯝꯁꯤꯗ, ꯁꯤ ꯂꯩꯌꯨ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ, ꯑꯩꯈꯣꯏꯅ ꯈꯪꯅ ꯂꯩꯔꯁꯤ." "ꯍꯣꯏ ꯍꯣꯏ." "ꯑꯗꯣ ꯇꯥꯃꯣ, ꯂꯥꯡꯂꯦꯟꯗ ꯑꯈꯟꯕ ꯋꯥ ꯍꯥꯏꯒꯅꯨꯀꯣ." "ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ? ꯁꯨꯝ ꯇꯥꯃꯣꯅ ꯈꯔ ꯐꯤꯡꯕꯗꯨꯗ ꯍꯥꯏꯕꯅꯤ." "ꯍꯥꯏꯔꯣꯏꯗ ꯍꯥꯏꯔꯣꯏꯗ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯤ." "ꯃꯥꯅꯦ, ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯈꯟꯗꯦ, ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯆꯜ ꯂꯥꯡꯂꯦꯟꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤ." "ꯑꯗꯣ ꯇꯥꯃꯣ, ꯇꯨꯝꯅꯕ ꯇꯧꯔꯁꯤ." "ꯇꯨꯝꯃꯁꯦ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯤꯁꯨ ꯋꯥꯔꯦ." "ꯍꯣꯏ." ꯁꯣꯝꯗꯅ ꯊꯔꯣꯅ, "ꯇꯥꯃꯣ, ꯍꯌꯦꯡꯁꯦ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ, ꯄꯩꯁా ꯈꯔ ꯄꯤꯌꯨ." "ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣꯅꯦ ꯅꯪꯕꯣ?" "ꯂꯥꯏ ꯍꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ, ꯐꯤ ꯐꯨꯔꯤꯠ ꯈꯔ ꯂꯩꯒꯦ." "ꯑꯦ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯖꯕ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ?" "ꯑꯩꯒꯤꯕꯨꯗꯤ ꯂꯩꯌꯦ, ꯏꯅꯝꯃꯒ ꯑꯉꯥꯡꯁꯤꯡꯒꯒꯤ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ." ꯄꯥꯔꯤꯁꯨ ꯍꯔꯥꯎꯅ, "ꯍꯣꯏ ꯍꯣꯏ, ꯂꯩꯔꯨꯆꯣ ꯂꯩꯔꯨꯆꯣ, ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯣ ꯄꯨꯔꯒ ꯂꯩꯔꯨꯆꯣ." "ꯊꯝꯕꯥꯜ, ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧꯀꯣ." "ꯍꯩꯃꯥ, ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥꯃꯣ?" ꯁꯣꯝꯗꯅ ꯇꯣꯝꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ?" "ꯇꯨꯝꯈ꯭ꯔꯦ ꯏꯃꯥ, ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ?" "ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯃꯗꯕꯅꯤ ꯏꯃꯥ." "ꯃꯇꯝ ꯆꯥꯅ ꯆꯥꯅ ꯇꯨꯝꯃꯨ, ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ." "ꯍꯣꯏ ꯏꯃꯥ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯑꯩꯅ ꯍꯥꯟꯅ ꯁꯥꯔꯝꯕ ꯀꯣꯟꯁꯦ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯁꯤꯔꯥꯅ ꯈꯜꯂꯤꯕ." "ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅ, ꯏꯃꯥ ꯅꯣꯡ ꯅꯤꯅꯤꯁꯤꯗꯅꯦ ꯅꯪꯒꯤ ꯂꯪꯗꯣ ꯂꯧꯕꯤꯔꯒꯦ." "ꯑꯗꯨꯒ ꯏꯃꯥ, ꯉꯥꯅꯨ ꯌꯦꯟ ꯁꯥ ꯁꯟ ꯈꯔꯁꯨ ꯂꯣꯏꯅꯤꯡꯉꯦ." "ꯑꯃꯅꯤꯒꯤꯗꯤ ꯅꯠꯇꯦ, ꯈꯔ ꯌꯥꯝꯅ." "ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯇꯧꯔꯒ ꯂꯣꯏꯔꯦ." "ꯃꯌꯥꯝ ꯇꯧꯕꯗ ꯄꯩꯁꯥꯁꯦ ꯈꯔ ꯆꯪꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯅ ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯔꯁꯦ. ꯏꯃꯥꯅ ꯈꯤꯇ ꯀꯥꯏꯊꯣꯛꯄꯤꯌꯨ, ꯀꯣꯟꯅ ꯂꯩꯕ ꯀꯥꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯒ ꯑꯃꯨꯛ ꯁꯥꯔꯒꯦ." "ꯀꯩꯗꯧꯕꯩ ꯁꯅꯥ ꯀꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯇꯥꯆꯧ ꯈꯣꯏ, ꯑꯇꯣꯝꯕ ꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ." "ꯏꯃꯥ, ꯇꯥꯆꯧ ꯍꯣꯏꯗ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯩꯗ, ꯏꯆꯥꯅ ꯏꯀꯥꯏꯔꯒꯅ ꯏꯃꯥꯅ ꯀꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ." "ꯏꯃꯥ, ꯊꯦꯡꯉꯦ ꯇꯨꯝꯅꯅꯕ ꯇꯧꯔꯣ, ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯒꯦ." "ꯍꯣꯏ ꯏꯃꯥ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯒ ꯊꯔꯣꯒꯗꯨ ꯀꯩꯊꯦꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯏꯅꯝꯃ, ꯑꯉꯥꯡꯁꯤꯡꯗꯤ?" "ꯄꯥꯕꯅ ꯄꯨꯊꯣꯛꯑꯒ ꯊꯣꯛꯈꯤꯕꯅꯤ."
ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯨꯏꯗ꯭ꯔꯤ ꯖꯒꯣꯏ ꯁꯥꯁꯤꯀꯣ ꯏꯅꯝꯃ ꯑꯩꯗꯤ ꯇꯜꯂꯤꯗ ꯇꯟꯕꯒ ꯌꯥꯔꯣꯏ ꯏꯅꯝꯃꯅꯦ ꯏꯆꯦꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯥꯗꯣꯏꯅꯤ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯝꯕꯥꯜꯅ ꯑꯗꯣ ꯏꯅꯝꯃ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯕꯥꯅꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯁꯨꯝ ꯄꯣꯠꯆꯩ ꯈꯔ ꯌꯦꯡꯉꯨꯁꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯝꯃ ꯂꯣꯏꯁꯤꯜꯂꯨꯔꯣꯀꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯊꯝꯕꯥꯜꯒꯁꯨ ꯀꯩꯊꯦꯜ ꯀꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯧꯕꯒ ꯊꯔꯣꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯃꯥ ꯊꯧꯕꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯑꯕ ꯑꯩꯒꯤ ꯐꯤ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤꯒ ꯑꯉꯥꯡꯒꯤꯁꯨ ꯏꯃꯥꯒꯤꯁꯨ ꯇꯨ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯔꯛꯈ꯭ꯔꯦꯗ ꯇꯨ ꯏꯃꯥ ꯐꯖꯗ꯭ꯔꯥ ꯂꯥꯡꯂꯦꯟꯒꯤꯅꯤ ꯍꯣꯏꯅꯦꯍꯦ ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗ ꯌꯥꯝ ꯄꯛꯑꯅꯤ ꯁꯤꯗꯤ ꯄꯛꯀꯅꯤꯕꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯤ ꯊꯝꯕꯥꯜꯒ ꯀꯩꯊꯦꯜ ꯀꯥꯈꯤꯌꯦ ꯑꯦ ꯑꯥꯗꯗꯤ ꯊꯦꯡꯅꯗꯦꯗ ꯃꯤ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟ ꯈꯣꯏꯁꯨ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯍꯟꯕꯨ ꯍꯜꯂꯛꯑꯦ ꯇꯨ ꯏꯆꯦꯁꯨ ꯍꯜꯂꯛꯑꯝꯃꯦꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯕꯦꯝꯃ ꯅꯪꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯅꯅꯝꯃꯅ ꯂꯩꯔꯛꯑꯦ ꯌꯦꯡꯉꯨ ꯇꯨ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯑꯦ ꯏꯅꯝꯃꯅꯁꯨ ꯂꯩꯔꯛꯑꯕꯣ ꯀꯩꯅꯣ ꯄꯥꯝꯗ꯭ꯔꯕꯣ ꯅꯪꯕꯨ ꯐꯤꯁꯤꯕꯣ ꯊꯤ ꯍꯥꯏꯔꯣ ꯀꯩꯗꯧ ꯄꯥꯝꯃꯣꯏꯗꯣꯏꯅꯣ ꯏꯅꯝꯃ ꯑꯁꯨꯛ ꯐꯖꯕꯁꯤꯕꯣ ꯑꯗꯨꯅꯦꯕ ꯌꯥꯝ ꯐꯖꯕꯅꯤ ꯊꯝꯕꯥꯜꯗꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦꯅ ꯄꯨꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒꯤ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯑꯩꯒꯤ ꯈꯛꯇꯅꯤ ꯃꯥꯅ ꯂꯩꯔꯒ ꯍꯜꯂꯛꯏꯁꯦ ꯊꯝꯕꯥꯜꯅ ꯂꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯅꯝꯃ ꯀꯗꯥꯏ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯉꯁꯤ ꯁꯤ ꯂꯩꯔꯦ ꯏꯆꯦ ꯍꯩꯃꯥ ꯅꯪꯒꯤꯁꯤꯁꯨ ꯂꯣꯏ ꯐꯖꯩꯅꯦ ꯏꯆꯦꯒꯤꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯏꯅꯝꯃꯗ ꯌꯥꯝ ꯐꯖꯔꯅꯤ ꯅꯪꯒꯤꯁꯤꯁꯨꯅꯦ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯏꯅꯝꯃ ꯊꯝꯕꯥꯜ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯍꯣꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯏꯅꯝꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯝꯕꯥꯜ ꯏꯅꯝꯃꯕꯨ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕꯁꯦ ꯏꯅꯝꯃ ꯌꯥꯝ ꯍꯔꯥꯎꯏ ꯏꯅꯝꯃ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯜꯂꯛꯄꯤ ꯅꯤꯉꯣꯜꯁꯤꯡꯁꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯕꯤꯔꯕꯗꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯋꯥꯕ ꯊꯃꯣꯏ ꯄꯤꯛꯁꯤꯟꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯇꯧꯔꯣꯏ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯤꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯣꯏ ꯏꯅꯝꯃ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯗ ꯃꯊꯥ ꯁꯥꯕ ꯑꯋꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯅ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯅ ꯀꯧꯊꯣꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥ ꯅꯆꯥꯁꯤꯡ ꯂꯣꯏꯅ ꯀꯧꯊꯣꯛꯏꯁꯤꯕꯣ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕ ꯃꯧ ꯑꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯤ ꯊꯣꯔꯛꯑꯅꯤꯌꯦ ꯄꯥꯕ ꯃꯅꯤꯡ ꯆꯪꯈꯤꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯊꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯕꯕꯥ ꯀꯩ ꯋꯥ ꯇꯥꯅꯁꯦ ꯍꯥꯏꯅꯣ ꯏꯄꯥꯅ ꯋꯥ ꯈꯔ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯒꯗꯕꯅꯤ ꯍꯣꯏ ꯄꯥꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣ ꯏꯆꯥꯁꯥ ꯅꯨꯡꯁꯤꯅꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯅꯪꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯍꯦꯟꯕ ꯇꯥꯟꯅꯔꯤꯕ ꯃꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯤꯔꯒ ꯂꯣꯏꯅ ꯂꯣꯏꯔꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯕ ꯅꯥꯏꯕꯅꯤ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯄꯥꯝꯕꯁꯤ ꯄꯨꯔꯒ ꯆꯠꯄ ꯌꯥꯗꯕꯅꯤ ꯍꯣꯏ ꯕꯕꯥ ꯑꯩꯅ ꯅꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯅꯈꯣꯏ ꯄꯣꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯃꯥꯒ ꯑꯩꯒ ꯅꯣꯡꯃꯇ ꯊꯤꯅ ꯈꯠꯅꯕ ꯅꯈꯣꯏ ꯎꯔꯝꯈꯤꯔꯣꯏ ꯎꯗ꯭ꯔꯤ ꯕꯥꯕꯥ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯃꯥꯁꯦ ꯑꯩꯅ ꯁꯤꯕꯗ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯣꯝ ꯈꯛꯇꯅꯤ ꯆꯠꯇꯣꯏꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯄꯨꯗ ꯍꯣꯏ ꯕꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯖꯩ ꯑꯩꯅ ꯌꯦꯡꯕꯗ ꯃꯧ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯏꯄꯥ ꯌꯦꯡꯕꯗ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯆꯥꯅꯁꯨ ꯆꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯆꯥꯔꯤꯕ ꯑꯁꯤꯒꯨꯝ ꯆꯥꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯆꯥꯁꯤꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯄ ꯄꯥꯝꯃꯤ ꯃꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯅꯠꯇꯦ ꯏꯄꯥꯅ ꯍꯤꯡꯂꯤ ꯅꯤꯡꯊꯤꯖꯅ
ꯁꯦꯝꯕꯤꯔꯝꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯊꯧꯕꯅ ꯄꯥꯕꯅ ꯁꯤꯅ ꯐꯅꯤ ꯈꯟꯕꯗꯣ ꯍꯦꯛꯇ ꯄꯥꯡꯊꯣꯛꯁꯤ꯫ ꯑꯗꯨꯕꯨ ꯄꯥꯕ, ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯈꯤꯒꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯝꯅ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯃꯇꯧ ꯇꯝꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕ ꯃꯈꯥ ꯇꯥꯗꯨꯅ, ꯌꯦꯡꯉꯣꯏ, ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯃꯔꯥꯏꯕꯛꯅ ꯌꯥꯗꯗꯅ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯄꯤꯕꯥ ꯍꯥꯏꯕ ꯂꯩꯇꯦ, ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯄꯥꯒꯤ ꯃꯐꯝꯗꯗꯤ ꯏꯆꯥ ꯉꯥꯛꯇꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯌꯨꯝꯁꯤꯁꯨ ꯃꯥꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯥ ꯄꯣꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯌꯨꯝ ꯄꯥꯟꯈꯤꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯊꯣꯏꯕ ꯃꯈꯥ ꯇꯥꯗꯨꯅ, ꯏꯆꯥ ꯂꯥꯡꯂꯦꯟꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯈꯔꯁꯨ ꯄꯥꯏꯈꯠꯅꯤꯡꯏ꯫ ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕ? ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯏꯃꯧꯁꯤꯡꯗꯒꯤ ꯇꯥꯅꯤꯡꯏ꯫ ꯊꯔꯣꯅ ꯇꯞꯅ, ꯕꯥꯕꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯋꯥꯅꯤ ꯏꯄꯥꯅ ꯇꯥꯅꯤꯡꯂꯤꯕꯁꯦ꯫ ꯕꯥꯕꯥ, ꯏꯪꯈꯣꯜꯁꯤꯡꯁꯦ ꯌꯦꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯑꯇꯣꯝꯕ ꯈꯣꯏꯒꯤ ꯊꯨꯡꯕ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯨꯡꯕꯤꯌꯨ꯫ ꯏꯅꯝꯃ, ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯇꯥꯅ ꯄꯤꯕꯤꯒꯅꯨ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ, ꯑꯗꯨꯒ ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯕ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯨꯝ ꯂꯩꯖꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯏꯅꯝꯃꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯕꯤꯁꯦ, ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯡꯅ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯅꯅꯕ꯫ ꯄꯥꯔꯤꯅ, ꯕꯥꯕꯥ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯅꯆꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯖꯅꯤꯡꯏ꯫ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯄꯥꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯅꯈꯣꯏꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯗ꯭ꯔꯤꯉꯩ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯅꯤꯡꯕꯒꯤ ꯅꯈꯣꯏꯗ ꯍꯥꯟꯅ ꯍꯪꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯃꯛ ꯃꯕꯨꯛ ꯐꯩ, ꯄꯨꯛꯆꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯇꯥꯡꯕ ꯃꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯛ ꯐꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯏꯄꯥꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯕꯥꯕꯥ, ꯋꯥꯐꯝꯁꯤꯡꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯄꯥꯅꯁꯨ ꯊꯥꯖꯩ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯕꯥꯕꯥ, ꯌꯦꯡꯉꯨ, ꯅꯅꯝꯃ, ꯅꯪꯒꯤ ꯇꯥꯆꯧ, ꯑꯇꯣꯝꯕ, ꯏꯃꯧ ꯑꯇꯣꯝꯕꯤ, ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯤꯕꯁꯦ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯅꯁꯥꯅ ꯅꯁꯥ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯆꯥꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯇꯦ꯫ ꯕꯥꯕꯥ, ꯊꯧꯕꯅ, ꯇꯥꯆꯧꯈꯣꯏ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯦꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯕꯥꯕꯥ, ꯏꯃꯥ, ꯇꯥꯆꯧ, ꯑꯇꯣꯝꯕ, ꯏꯅꯝꯃ, ꯊꯝꯕꯥꯜ, ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯌꯦꯡꯉꯣ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯏꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯆꯩꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ ꯈꯟꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯩꯅ ꯌꯨꯝꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯎꯠꯂꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯂꯔꯣꯏ, ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯃꯕꯨꯡ ꯃꯧꯄꯥ, ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ꯫ ꯍꯥꯏꯅꯕ ꯈꯛꯇ ꯅꯠꯇꯦ, ꯃꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯅꯤ, ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯀꯌꯥ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤ꯫ ꯃꯄꯥꯝꯗ ꯂꯩꯔꯦ ꯂꯩꯐꯝ ꯂꯩꯇꯦ, ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯦ ꯂꯩꯐꯝ ꯂꯩꯇꯦ꯫ ꯌꯥꯝꯅ ꯋꯥꯅ ꯅꯥꯃ ꯆꯥꯗꯨꯅ ꯆꯪꯖꯐꯝ ꯈꯪꯗ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯅꯩ꯫ ꯂꯩꯐꯝꯕꯨ ꯊꯤꯒꯗ꯭ꯔꯥ, ꯄꯩꯁꯥꯕꯨ ꯇꯥꯟꯒꯗ꯭ꯔꯥ, ꯃꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯆꯥꯁꯤꯡꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯂꯥꯡꯂꯦꯟ, ꯑꯁꯨꯝ ꯍꯤꯡꯕꯗ ꯋꯥꯔꯛꯄꯒꯤ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯃꯇꯝꯗꯨꯗꯅ ꯍꯜꯂꯛꯄꯤꯅꯕꯣ ꯍꯥꯏꯅ ꯐꯖꯅ ꯉꯥꯡꯅꯐꯝ ꯂꯩꯇꯦ꯫ ꯊꯤꯅ ꯍꯥꯏꯅꯕꯤꯕ ꯅꯠꯇꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯔꯅꯤ ꯈꯟꯕꯗ, ꯏꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯣꯟꯅꯕꯅꯤ꯫
ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯍꯜꯂꯛꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯈꯪꯕꯤꯕꯁꯦ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯩꯒꯤ ꯋꯥꯔꯨꯅꯤ? ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯆꯥ ꯁꯦꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯋꯥꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄꯤ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯤꯔꯕꯗꯤ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯅ ꯑꯃꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯨꯒꯅꯤ? ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯅꯥ ꯂꯩ꯫ ꯅꯆꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯃꯨ꯫ ꯍꯣꯏ ꯄꯥꯕ, ꯅꯆꯥ ꯍꯣꯠꯅꯖꯒꯦ꯫